Surah Fatah tharakpadagi hauna athoiba Rasul sallallahu alaihi wasallam na Allah Taala gi apamba haibadi mahaka unabgi matam naksilakle haibasi khamngamki Hazratul Wita gi tanja da so huzur masamakna masigi maikeida kayara khana ingit tawirami Arafat ki maidan da hazgi khutuba piba matamda ahan bada khoda gi matik magun thagalami aduga yamna puning nungsiba wahi khara asumna hairakhi o miyoi basing ngasi aidi nakhoi pulliba asumna tungda mukhanna punba phanglaroi haina khalli hazloi raba matung dadi koda tala bu uning bagi apamba se noma gi asum hengalakhi amasung mahak maming lauzaba amadi mahaki maming successful zabade hena thoina luptan laikhi noma Hazrat Fatima radhiyallahu anha ibnu nungsiba sallallahu alaihi wasallam yumda lakbikhi maduda ibnu sallallahu alaihi wasallam na takbikhi ipagi bema ipagi hangataban matam naksilaklaba male nomusu uhud ki landa sahid oi kharaba maruf singna thauna laina amat lingjen pana thawai kathokhiba do ningsing lakpa matamda sahid singna yatari mafam aduda lengbirakhi amasung makhoi gi tamakta thawai chak na madi yamna picture no jana tu a tawikhi amasung kaina ba matamda maruf singna alwida haibagum makhoi da su alwida haibirami akhirat ki mai da fanga da ba kusil laktraba mit sing atuda su ayamban hau kharaba mathauna phaba miyoi sing to buning sing lakhi mataw sumna no madi ahing nong yai chalakpada bakya kabarstan da yahituna lai kharaba miyoi ba sing buning sing lakhi khudak ta hawatuna ba pham adu leng bikhi aduga asumna haikhi ikoi dana aishu nakhoi gi narakta tillaragani ikoi dana aishu nakhoi gi narakta tillaragani Safar thagi kunmapani panba ningthauka nimitta janacha ma yaururag halakpada lambitagi hauna koksik pahorki Hazrat Abu Sa'id Khudri radhiyallahu anhu nahai kok mubarak da rumal ama yelammi amasung mado asuki matik sarammi kutna sokpa phawada khang mangamlamde anaba do asum hengalaklammi maram asina ima ibe masing aduna ibungogi apambagi matung inna mahaki leifam pali khaidana Hazrat Aisha radhiyallahu anha gi ka dal helasi leblakhi pangalsu suki matik son tharaklami khong thangduna Hazrat Aisha radhiyallahu anha gi ka phawa chatpangamlamde Hazrat Ali radhiyallahu anhu amasung Hazrat Abbas ibungo nungsiwa sallallahu alaihi wasallam gi lengjum ani pairatuna Hazrat Aisha radhiyallahu anha gi ka phawa thilakhi Hazrat Aisha radhiyallahu anha na dua so laga seng karaba hakchang mubarak atuda khut nan thage tawrubata huzur sallallahu alaihi wasallam na thengbi ki baka loinana asumna takbirakhi o Allah aibo kokpiyo amasung nahak kamarup oi jaba phanghan piyo Hazrat ibnu nungsibana wafat oi gadaba numit mangani leiringaida nungi achoba talf tab amada famlaga kok mubarak atuda ising pun tare laka haithanki madudagi hakchang mubarak ta nuai pagi khudam phangki amusu masite nabi wi daling birami amasung aten bayan amasu tawirami maduda ibungon yahudi amasung kristan singumna nabi singi kabarda sajda tawrak tanaba thibirami makhata na amuk takpiki Allah taala na mahaki manai amada apamba khanghan bire dunia amasung dunia da lady wa pot sing pambra natraga akhirat pu pambra haina matam atuda mahaki manai banda aduna akhirat pami haikre masitaraga wapa masitaraga munna tariba khantariba gyan tariba Hazrat Abu Bakar radhiyallahu anhu na o khong na kablaki maduda maphamduda lady pa miyoi singla yam nangak ni yeng latun haiki ibungo sallallahu alaihi wasallam na nupa amagi matang da bayan tawiri aduga nahang kapli ba marang karigino Hazrat Abu Bakar gi halat si uraga athoiba nabi sallallahu alaihi wasallam na takbiki aina khwaidagi hena marup oi bata penjakhi ba amasung khwaidagi hena mal daulat ki matang da tawi mal uchari badi Abu Bakar ne aduga karigumba aina marup salana bagi tamakta kanagumba mapu khalam batarabadi Abu Bakar bu khalam gadabani adubu haujikti Islam ge lainariba mari asina he na mara chetnabani masigi matungda masjid ki maike to onsillaga phaliba thong pulmak thingjanna ba hukum pibirami atu moina bak Hazrat Abu Bakar ge thong dil lengdan lehna naba habirakhi
ibungona hakchang ngamdaduna leiba uraga ansar singna kappa uraga ansar singda abhaba lamsa chetnaba miyamda pawtak pibirami matam aduda Hazrat Usama bin Zaid ki jamaat sam leibak ta jihad ki tamakta chatkhinaba yathang bikhi madui matungde ibungo manungi miyoi singbu kausillaga takpiki o rasul gi machanupi Fatima o paigambar gi mane Safiya khuda gi manakta phangjarunaba gi tamak kari kari tawba yabano tawjahoro aina nakhoibu khuda gi azab tagi kanba ngamloi sagon sen numitta Hazrat Aisha da haibirami mase ibungona leikhi roitaba numit haibati mangjong numit mari suni subadani na paibungo amasung nayamba Abdul Rahman bu kauro u chatlu inni ina naba mo kamasung chesu yawra u hayu ai karigum bakhar iramge masigi matungda na khoi amuk khanna lamang dara roi Hazrat Umar Faruq radhiyallahu anhu ne ibungoge hengalak leba anaba adubu uraga asigumba halat asida awaba oinana ohenba pamde haina masagin mot phongdorakhi hauji den mapong phakre haujik din mapong phakre kariguma pot amagi mathau tadre Quran oklabani atoba sabi karana Hazrat Umar gi mat adubu yakhite amasung launa bahaurakhi maduda huzur sallallahu alaihi wasallam na haibikhi yare toklo aina lairiba mapam asitagidi aibo kaurak leba mapam adun hena fai masi haibirabagi tungda paktak ahum pibirakhi ahanbadi arabta mushrik ama phau leiraroi anisubada Safir Singh amasung Mihut Singh lakpada atithi ama oibada tawpham thokpa punamak tawgadabani ahum subadi Quran gi matangdani adubu riwayat tawriba mi aduna chinpha thamhaudare numitaduda ibungo masamakna imam oiduna maghrib namaz sonbirami madu matungda wanthaduna laikhirami isagi namaz matam damit pangkhalak labada hanglakhi namaz loikrabara Sahaba singna kumlami miyam punamak huzur sallallahu alaihi wasallam bu ngaijari khodeng de ising haphallaga irujaraba matungda awaba kaya khanglaga hawgalaklami adubu amok hanna gyan mangkhirami rahek leiraga amok mit pangkhalakhi amasu hanglakhi namaz loikhrabara sahaba na komi miyam punamak ngaidun leiri amok hanna hawgana ba hotnarami adubu amok gyan mangkhirami ahumlak hanna athoiba hakchang aduda ising haithan bikhi haugat pamatamda amuk hanna gyan mangkhirami amuk hanna gyan tarak pamatamda sanaya thangbirakhi Abu Bakar bu imam oihallaga namaz soluro tanja aduda Hazrat Abu Bakar radhiyallahu anhu leiramde aduna maram oiraga miyam Hazrat Umar radhiyallahu anhu bu mangde khatlami adubu ibungona ahumlak thingbikhi amasung takbikhi imam subnatagi Abu Bakar oigedabani asumne ibungo nungsibana dunyada leiringi matamda Abu Bakar radhiyallahu anhu bu imam oihenduna namaz matam taraga tare lakshabikhi ibungo nak Allah Taala gi manakta hangadaba numit nini mamang haibati thangje numitta Hazrat Abu Bakar radhiyallahu anhu ne imam oiduna namaz solingaida ibungo nungsibana Hazrat Ali amasung Hazrat Abbas ki mateng laudana masjid talengbi rakhi namazi Hazrat Singh khang mangamdaduna huzur gi maike onsin narakhi amasung Siddiq Akbar so musalla dagi kom tharakhi adubu huzur gi khut mubarak aduna kom tharaktana ba ingit tawbiki namaz loiraba matungda Allah ki rasul ima ibe ma Hazrat Aisha gi ka tamda lengbi rakhi akhirat ki maike da fanga da nongma leiringai nomaijing numit ni ayuk hawalak pada ihan hana minai nifu ning tamba phangan bikhi madugi matungda yumgi pot chei sing yangsin thijin bikhi maduda supnatagi dinar taret khak phangki madu sulai wasing da yanthok hankhirami asumna kariguma makhal amadagi pot ama phawba khamlamde punsigi aroiba hing aduda nabi athoibagi kada thawai thananabagi tamakta thaw phawa lekhiramde yumda khulai khara leiramba adusu muslim singda pithokirami miko khuding lepa leitana pangal na som son tharak pana bhap taba phawa waki amasung wantaki maduda huzur ki tamakta wabiri wasingna fanana ba haidano huzur sallallahu alaihi wasallam da hidak pithaklami gyan tarak lawa matung da habirei haujikti aingonda hidak pithaklam liba miyoi sing aduda muk pithaklo
दुनिया थादोकलंब नुमित रबिउल अव्वल की तारानी थोइनी पान मनिंग थौकाबा नुमित अदुगा इंग सोकना चतुर्का कोलहुमदोय मे नत्रका जुनदा हक्सांग मुबारक अदो खजिक्तंग शांति फंगजखी मियामना फजर की नमाज अदा तौरिंगई चैनुंगदा इबुंग नुंगसिबना मस्जिद अमसुंग कागी मरक्ता लैरिबा पर्दा अदो चिंथोकलम्मी रुकु सजदादा तौनरिबा मियाम अदो उरगा मिट मुबारक न पेन यंगजखी अमसुंग हराव इथिल अमगल लोइना ममोल नोकसखी मियामना हुजूर सल्लल्लाहु अलैहि वसल्लम न मस्जिद लेंथोक पिरक लगनी खनखी अमसुंग खांग ngamdaduna namazi singna kapnarakhi amasung namaz kaina bahawrki Hazrat Siddiqana wairambani mahaksu tunglom da kumtharaki adugo huzur sallallahu alaihi wasallam na ishara tawduna punama khangki mangana thallaba maithong adugo amuktang uhallam laga ka gi parda atu amuk thadaki hakchang gi halati amuk hena gyan bangki amuk sa hek fare masi awaba mayam asibu uraga Hazrat Fatima radhiyallahu anha kaplammi masano pigi halatu ado uraga ibungon haibirei ibema kapkano ipana dunya thadok tuna chatkharabada inna lillahi wa inna ilaihi raji'un solu aduga huzur sallallahu alaihi wasallam na mahaki nakong da haibirami ibema aidi tayang panasibu thadok tuna chatpatare masi taraga Hazrat Fatima khang ngamdanu kablaki matam madu da haibirei Fatima aigi mung manungi miyoi singi manung dagi nang na kwai dagi hana aiga fangna rugani masi taraga Hazrat Fatima haraudana nokhi Hazrat Hasan Hussein bu yamna nuaitana amadi awaba saduna leirammi huzur sallallahu alaihi wasallam makoi ani mapu malakta kausillaga chuplammi amasung makoi ani bu lu na tau naba pautak pibiki Hazrat Ali busu kausillaga mangonda su fazara pa pautak kaya sinabiki amasung takpiki namaz amadi minai sing makha taba miyoi sing maramda khuda bu kiyu Allah bu kiyu makoi gi hak sing mafung phana pangthu tamna hakjangi phiyam lusilakhi laiton mubarak tagi thoglakhi la ilaha illallah muhammadur rasulullah asumna leiding da Hazrat Abdurrahman bin Abu Bakar anauba miswaka mapudura laklami madu uraga Hazrat sallallahu alaihi wasallam munna muniyang lammi madu upada Hazrat Aisha radhiyallahu anha na huzur sallallahu alaihi wasallam gi apa madu khang badaki miswak ado lauraga sikhaiduna molhallaba batungde ibungo nungsibada pirangmi huzur sallallahu alaihi wasallam na anaba laitaba migum na yamna fazana miswak tawki aduga mapam amada sakadabagum khut thagalaki aduga laituan mubarak tagi tholaki haujikti supna tagi mahakakka marup oiba pamjai wahi asi ahumlak hanna harimlaga khut mubarak ado haitharaki haujikti supna tagi mahakakka marup oiba pamjai haujikti supna tagi mahakakka marup oiba pamjai haujikti supna tagi mahakakka marup oiba pamjai loina makmit na yum thaklom da yagatuna lekhibaka loina thawai ato akhirat ki maikei da matam chuppagi oina satkirami inna lillahi wa inna ilaihi raji'un mase rabiul awal gi taragani thoini pan bani thauka ba numit sastagi matam haibadi numit ki maisa kakhalakpa matam dani